ꯔꯣꯃꯦꯟ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯇꯨꯝꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯁ, ꯀꯩꯅꯣꯅꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯕꯣ? ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ? ꯑꯁ, ꯌꯨꯝꯁꯦ ꯑꯣꯟꯅꯕꯒꯤ ꯑꯣꯏꯖꯥꯠꯂꯥ? ꯍꯣꯁꯇꯦꯜꯗꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯗꯣ ꯍꯦꯛ ꯂꯣꯏꯕꯒ ꯍꯦꯛꯇ ꯇꯨꯝꯒꯟꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯉꯁꯤꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ?" ꯔꯣꯃꯦꯟ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯃꯗꯤ ꯈꯪꯍꯧꯗꯅ ꯃꯥꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤ ꯃꯑꯣꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯩꯅꯣꯗ ꯄꯨꯡ 11:30 ꯇꯥꯁꯤꯜꯂꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯤꯗ ꯂꯦꯞꯄ ꯂꯩꯁꯤꯕꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣꯅꯦ? ꯑꯩꯕꯨ ꯊꯣꯛꯂꯒ ꯍꯪꯉꯨꯕꯅ ꯍꯦꯟꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯑꯁ, ꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯊꯣꯛꯑꯒ ꯑꯣꯏꯅ ꯍꯪꯉꯨꯔꯒꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯅ ꯃꯔꯣꯜ ꯑꯃꯅꯦ, ꯃꯇꯝꯁꯦ ꯐꯠꯇꯕꯅꯤꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯁ ꯈꯪꯗꯦꯗ, ꯃꯌꯨꯝ ꯍꯟꯖꯟꯅꯤꯁꯨ ꯈꯪꯗꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯅꯦ ꯍꯦꯛꯇ ꯑꯗꯨ ꯁꯤꯔꯦꯒ, ꯂꯧꯔꯤꯗ ꯍꯤꯞꯄꯝꯃꯦꯒ, ꯇꯨꯔꯦꯟꯗ ꯇꯥꯎꯗꯔꯦꯒ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯂꯣꯏꯔꯝꯃꯦ ꯄꯨꯔꯥ ꯃꯅꯤꯄꯨꯔꯁꯦ꯫ ꯁꯦ, ꯀꯥꯟꯅꯗꯦꯗ, ꯊꯣꯛꯑꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯒꯦ, ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯐꯣꯟꯗꯣ? ꯑꯁꯨꯝꯅ ꯔꯣꯃꯦꯟ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ, ꯑꯃꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯄꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯅꯦ ꯃꯥꯅ ꯂꯩꯍꯧꯕꯗꯨꯕꯣ? ꯀꯥꯏ ꯌꯧꯒ꯭ꯔꯖꯥꯠꯅꯣ ꯑꯗꯨꯗꯤ? ꯀꯩꯅꯣ, ꯃꯥꯕꯨ ꯌꯥꯝꯅ ꯃꯁꯥꯗ ꯏꯁꯣꯛ ꯆꯣꯛꯊꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤꯗꯣ, ꯑꯁ, ꯑꯩꯅꯒꯀꯣ ꯁꯤꯗ ꯏꯅꯧ ꯅꯧꯅ ꯂꯥꯛꯄꯅꯤꯅ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ, ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯥꯏꯗꯒꯤ ꯃꯤ ꯑꯣꯏꯔꯤꯕꯅꯣ? ꯀꯟꯕꯤꯒꯦ ꯍꯥꯏꯕꯅꯤ, ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕꯅꯤ, ꯂꯩꯇ꯭ꯔꯗꯤ ꯆꯪꯖꯟ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯃꯥꯒꯤ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯩꯅꯣꯅꯦ, ꯃꯥꯗꯤ ꯑꯁꯤꯗ ꯐꯝ ꯂꯩꯔꯝꯃꯦꯅ? ꯀꯩꯅꯣ, ꯑꯩꯕꯨ ꯉꯁꯥꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥ ꯂꯩꯍꯧꯗꯦ? ꯀꯔꯤꯅꯣꯅꯦ ꯃꯥꯕꯨ? ꯃꯥꯁꯨ ꯑꯁꯣꯝꯗꯒꯤ ꯌꯨꯝ ꯅꯥꯀꯟꯗꯒꯤ ꯀꯣꯏꯔꯒ ꯆꯪꯂꯛꯂꯤꯖꯥꯔ ꯃꯥꯁꯤꯕꯨ? ꯑꯁ, ꯁꯤꯗꯤ ꯑꯝꯇꯕꯨ ꯍꯪꯒꯦ꯫ ꯁꯣꯝꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯁꯣꯝꯕꯨꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯔꯣꯃꯦꯟ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯅꯣꯝꯈꯠꯂꯛꯈꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯥꯗꯥ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯃꯦꯟꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯦꯅ ꯈꯟꯖꯗꯨꯅ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ ꯈꯜꯂꯝꯃꯤ, ꯃꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯇ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯔꯣꯃꯦꯟ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯅꯣꯅꯦ ꯏꯆꯥ? ꯍꯥꯏꯌꯣ, ꯅꯪꯅꯅꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯅꯕꯨꯡꯗ ꯁꯦꯡꯅ ꯍꯥꯏꯕꯁꯦ, ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯒꯗꯤꯅꯦ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯄꯥꯡꯒꯦ, ꯑꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣꯕ꯫ ꯃꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯗꯥꯗꯥ, ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯧꯁꯤ, ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯞꯇꯨꯅ ꯂꯩꯍꯧꯕꯅꯤ, ꯑꯗꯨꯗ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯤ꯫ ꯔꯣꯃꯦꯟꯅ, ꯅꯪꯒꯤ ꯅꯆꯥ ꯂꯩꯔꯕꯣ ꯍꯥꯏꯁꯦ? ꯅꯪꯕꯨ ꯃꯧꯔꯣ ꯂꯩꯁꯥꯕꯤꯔꯣ? ꯃꯧꯁꯨ ꯃꯥꯟꯕꯒꯨꯝ ꯇꯧ, ꯂꯩꯁꯥꯕꯤꯁꯨ ꯃꯥꯟꯕꯒꯨꯝ ꯇꯧ, ꯅꯪꯕꯨ ꯑꯁꯦꯡꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅꯦ꯫ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯥꯗꯥ, ꯑꯩꯁꯦ ꯏꯆꯥ ꯂꯩꯔꯕꯤꯅꯤ꯫ ꯑꯩꯁꯦ ꯑꯩꯒꯤ ꯑꯉꯥꯡ ꯀꯞꯄ ꯑꯗꯨꯗ ꯑꯩꯅ ꯊꯦꯝꯕ ꯉꯝꯃꯛꯇꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯦꯝꯍꯜꯂꯨꯒꯦ ꯍꯥꯏꯅꯅꯦ ꯑꯩꯁꯦ ꯂꯥꯛꯄꯅꯦ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯣꯃꯦꯟ ꯍꯥꯏꯐꯦꯠ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏ, ꯀꯩꯒꯤꯅꯣꯅꯦ ꯅꯪꯒꯤ ꯅꯆꯥ ꯀꯞꯄꯒ ꯅꯪꯅ ꯊꯦꯝꯒꯦꯗꯤ ꯂꯩꯇ꯭ꯔꯒ ꯅꯪꯅ ꯃꯤ ꯊꯤꯕ ꯆꯠꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?
ꯅꯪꯅ ꯑꯗꯨꯝ ꯊꯦꯝꯕ ꯌꯥꯕꯗꯨꯗꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯗꯗꯥ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯃꯄꯥ ꯎꯔꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯣ ꯂꯪꯕꯩꯗ ꯆꯠꯈꯤꯕ ꯂꯪꯕꯩꯗ ꯆꯠꯄꯗꯨꯗꯅꯦ ꯃꯄꯥ ꯁꯥꯕ ꯉꯝꯕ ꯃꯄꯥ ꯃꯥꯟꯕ ꯃꯤ ꯁꯨꯝ ꯊꯤꯔꯛꯄꯅꯦ ꯑꯗꯨꯗ ꯗꯗꯥꯅ ꯆꯠꯄꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯐꯒꯅꯤ ꯃꯔꯝꯗꯤ ꯗꯗꯥꯒꯤ ꯁꯛꯀ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯁꯛꯇꯨꯒ ꯌꯥꯝꯅ ꯃꯥꯟꯅꯩ ꯔꯣꯃꯦꯟꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯅꯦ ꯀꯞꯄ ꯐꯔꯒꯅꯤꯅ ꯍꯥꯏꯔꯒꯗꯤꯅꯦ ꯂꯥꯛꯑꯣ ꯆꯠꯂꯨꯁꯦ ꯂꯥꯛꯑꯣ ꯊꯦꯡꯕꯨꯗꯤ ꯊꯦꯡꯖꯜꯂꯛꯑꯦꯕꯁꯦ ꯌꯦꯡꯉꯨꯅꯦ ꯄꯨꯡ 12:30 ꯍꯦꯟꯖꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯂꯥꯛꯑꯣ ꯁꯦ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣꯁꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯔꯣꯃꯦꯟ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯃꯥꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯗ ꯔꯣꯃꯦꯟ ꯑꯁꯨꯝꯅ ꯍꯪꯈꯤ ꯑꯦ ꯅꯪꯒꯤ ꯌꯨꯝꯕꯨ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯑꯩꯗꯤ ꯉꯁꯤ ꯈꯛꯇ ꯅꯧꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯍꯣꯏ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯕꯨꯗꯤ ꯑꯁꯣꯝꯂꯣꯝꯗ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯌꯨꯝꯁꯦ ꯅꯧꯅ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯈꯛꯇ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯣꯛꯂꯛꯇ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯅ ꯀꯅꯥꯝꯇ ꯈꯪꯗꯦꯕ ꯁꯥꯏꯁꯦ ꯑꯗꯨꯅ ꯅꯪ ꯀꯥꯏ ꯖꯒꯥꯗꯩꯅꯣ ꯅꯪꯕꯣ ꯃꯗꯨꯗ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗ ꯑꯥꯗ ꯎꯔꯤꯕ ꯆꯤꯡꯌꯥꯁꯦ ꯑꯁꯤꯗꯅꯦ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯀꯣꯅꯔ ꯊꯦꯛꯆꯜꯂꯛꯄꯒꯤꯁꯤꯗ ꯂꯩꯔꯤꯕ ꯃꯪꯁꯦ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯔꯣꯃꯦꯟ ꯃꯪ ꯑꯗꯨ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯑꯀꯤꯕ ꯈꯔ ꯐꯥꯎꯔꯝꯃꯤ ꯃꯗꯨꯕꯨ ꯃꯍꯥꯛ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯁꯨꯝ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯦꯠꯂꯤꯕ ꯐꯤꯉꯧ ꯑꯗꯨ ꯑꯃꯨꯕ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯝꯃꯤ ꯃꯗꯨꯗ ꯔꯣꯃꯦꯟꯅ ꯈꯜꯂꯛꯂꯝꯃꯤ ꯑꯦ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯉꯁꯥꯏ ꯑꯉꯧꯕ ꯅꯠꯇ꯭ꯔꯅꯦ ꯃꯥꯅ ꯁꯦꯠꯈꯤꯕꯗ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥ ꯑꯃꯨꯕ ꯑꯃꯨꯛ ꯁꯦꯠꯂꯛꯏꯁꯤꯕꯣ ꯀꯔꯤꯅꯣꯗ ꯑꯩꯒꯤ ꯃꯤꯠꯅꯔꯅꯦ ꯃꯤꯠꯅꯗꯤ ꯅꯠꯇꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯩꯉꯥꯟꯗꯅꯦ ꯃꯥꯅ ꯁꯣꯐꯥꯗ ꯐꯝꯕꯗꯣ ꯑꯗꯨꯗ ꯑꯉꯧꯕꯅꯤꯗ ꯃꯥꯅ ꯁꯦꯠꯈꯤꯕꯗꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯃꯨꯕ ꯑꯃꯨꯛ ꯁꯦꯠꯂꯝꯃꯤꯁꯤꯅ ꯍꯩꯁ ꯑꯩꯕꯨ ꯂꯥꯏ ꯊꯦꯡꯅꯔꯕ꯭ꯔꯥꯅꯦ ꯃꯁꯤ ꯂꯥꯏꯔ ꯂꯥꯏ ꯅꯠꯇꯕ꯭ꯔꯥ ꯑꯩ ꯈꯪꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯔꯣꯃꯦꯟ ꯑꯀꯤꯕ ꯐꯥꯎꯅ ꯐꯥꯎꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯆꯠꯄꯗꯣ ꯃꯈꯣꯡ ꯅꯥꯝꯃꯇꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯥꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯃꯈꯣꯡ ꯌꯥꯎꯕ ꯑꯃꯅ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯅ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯔꯣꯃꯦꯟ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ ꯃꯈꯣꯡ ꯅꯥꯝꯃꯁꯨ ꯌꯥꯎꯗꯦꯅꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯃꯥꯒꯤ ꯃꯈꯣꯡꯁꯦ ꯌꯥꯎꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯆꯠꯄ ꯃꯇꯝꯗ ꯅꯥꯝꯃ ꯈꯛꯇꯅ ꯑꯗꯨꯝ ꯆꯠꯂꯤꯁꯤꯕꯣ ꯑꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯡ ꯑꯅꯤ ꯌꯥꯎꯕ ꯃꯥꯜꯂꯦ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯃꯤꯠꯅꯔꯅꯤ ꯁꯤꯕꯣ ꯑꯩꯒꯤ ꯃꯤꯠꯅꯗꯤ ꯑꯣꯏꯒꯗꯕꯗꯤ ꯃꯥꯟꯗꯦ ꯃꯁꯦ ꯌꯦꯡꯗꯗꯤ ꯌꯦꯡꯉꯒꯦ ꯃꯁꯦ ꯑꯁꯨꯝꯅ ꯔꯣꯃꯦꯟ ꯀꯤꯁꯨ ꯀꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯗ ꯑꯩꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯗꯨꯗ ꯔꯣꯃꯦꯟ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯑꯦ ꯀꯩꯅꯣꯅꯦ ꯁꯤꯗꯗꯤ ꯌꯨꯝꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯅꯪ ꯌꯨꯝ ꯌꯧꯔꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯗꯗꯥ ꯑꯩꯒꯤ ꯌꯨꯝꯗꯤ ꯁꯤꯒꯤ ꯃꯪꯁꯤꯅꯤ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯣꯃꯦꯟ ꯑꯀꯤꯕꯅ ꯊꯜꯂꯗꯨꯅ ꯃꯍꯥꯛ ꯂꯥꯎꯈꯠꯂꯛꯂꯒ ꯆꯦꯜꯂꯛꯂꯝꯃꯤ ꯃꯌꯨꯝꯗ ꯔꯣꯃꯦꯟꯅ ꯍꯥꯊꯨ ꯍꯥꯊꯨ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯤꯁꯤꯕꯣ ꯑꯩ ꯆꯦꯟꯖꯜꯂꯒꯦ ꯌꯨꯝꯁꯤꯗ ꯑꯁꯨꯝꯅ ꯔꯣꯃꯦꯟꯅ ꯌꯨꯝꯗ ꯆꯦꯟꯖꯜꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯕ ꯁꯣꯐꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯗꯤ ꯃꯥꯒꯤ ꯐꯤ ꯑꯗꯨ ꯑꯉꯧꯕ ꯁꯦꯠꯇꯨꯅ ꯂꯩꯔꯝꯃꯤ
Madu upa matamda Roman yamna kirami. Aduga mahaki mama amasung magi baba adu mahakna kaurami. Aduga mahaki mapa amasung magi mama adu tolaktuna magi mapabungna sumna hairami. Kaidroge Roman numidangsida as pakhalureidi. Roman adu humana pikaduna leirami. Aduga maki mama na sunai. Ibungo kaidroge nangbo as kainuba numidangsida nana laurispo. Maduda Romena asuna hairami. Ima natsase ngasidi yamna akiba thaudo ama thengnare. Punsida akiba karino khangaktabane natsase. Adubu ngasi aina tumba matamda nupi ama aina uki. Yamna tolaba maungda aina uki. Aduga malasu ingonda mateng pangnaba haiduna magi mayumda chapminarusi haiduna chatpane. Madudadi madi magi mayumado aina kadaidano na hanguba matamdadi magi mayumdo mangne na hairapani adudagi mahakse laini amadi butne na khangapodagi ai chelakpani ma aduga ina chelakpa matamdasu akoigi yumgi sofa asida mahak amuk phamduna leiramani mama hoi baba hoi na thong hanglakpado maduda mahakse kathom chakramno khangde aigi mitna kuppa matamda mahak leiramdre maduda mahaki mapabung joina sumna wakal tawrami aigi isadasu uhalaba aigi nupina haibase thajuridabani adubu masi shigi yumjigi maramda khangdaba sukya yadre aduna hayeng nongalaga khampatare Roman lose lo nang akoy gane manu changase aduga phajana nangna thengna gibsing do marik chumna ingoda somta ka takho nangi imana sune hana dum thengna ra laikrabne ado aina sukta thajadaba maram ingoda thengna tabani ado se mi kanada jokhoi haidokumje sumai tawena maramdi karigumba sigi yumje leiba nungaitre na khalase sumaina dum thengna ra kadine akhoi sigi yumse yong thomla ka muchakise karik makoina ne sumana si tawi ne hairaba akhoi yumse karamtana leibi roidamni aduna akhoi singadamni ko se lo nangi humang na pika je se amta kanu tawji se hanjana bamta tawsilo asumna maki mapabung amasung mamana Roman bu pusin birami mayumda aduga Roman gi humang na pika badu mamana taithok birami asumna numidang adu hawkirami nonga labada maki mapabung joina Roman da sumna hairami Roman nang ngarang itubu hojiki nupido karamba moongda wina nang ugeba nangi imana sune pingok shepi ma ingon oi na ingon haibisi kuirabneba ado ina mamang da mahada ubne na ina kariyani isana thoksa da baitare maramdi ibani sida leiminarini ado aingodasu uhanba yae kaigumba asengba thogadi adu mangoda ka uhanbadudane ai wakandana sum magi wakanda ko nogi mama sin nang najwana khangidana wakan pakanda khanganba mininane adumaina tawbrana khanmani adu aingonda marik chumna liuse maduda Romena sumna hairami ba ngarangido yamna ngai punsidasu ahanbane adumaina thengnabase ai adumaina thengnagane haba ai nomata khalludabane adubu ngarangdi thengnakhre yamna ki angakpusu yamna phawi mahakna puriba mangado mai chaagani leiramido mi sanskar tawbudo adumaina ne leiramase baba yamna kida khangde ai adumaina tawgani habse nomata thajarudamne farese hogradi hogre akhoi ne sigi yumjidane yam kuina leigumse masigi yumse suksoi shoidana tamnaba minagane leiba ngamdaba yum suksoi shoidana warangani adunane sigi yumsi yamna honge na imana noma haikibado aidi khankibani baba na ingona tharakpa photo do maduda ubada dum khangramni achuk yamna phajaba yumse achuk yamna hongri se karigino na ai adum khalag leigibani adubu ai chingnaba phawri baba
ꯁꯤꯒꯤ ꯌꯨꯝꯁꯦ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯔꯣꯃꯦꯟ ꯑꯃꯁꯨꯡ ꯖꯣꯏ ꯋꯥ ꯇꯥꯅꯔꯝꯃꯤ ꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯗꯥꯡ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯤꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯃꯗꯨꯗ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯇꯨꯝꯅꯕꯒꯤ ꯆꯪꯅꯔꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯤ ꯍꯥꯟꯅꯒꯨꯝ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯋꯥꯈꯜꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯗꯨꯗ ꯁꯥꯟꯇꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯗ ꯀꯩꯗꯧꯔꯒꯦ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯎꯔꯤꯁꯤꯕꯣ ꯖꯣꯏꯅ ꯑꯁ ꯈꯪꯗꯦꯗ ꯁꯥꯟꯇꯤ ꯋꯥꯈꯜꯁꯦ ꯂꯩꯇꯐꯝ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯁꯤꯈꯤꯒꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯅꯦ ꯅꯨꯡꯉꯥꯏꯕ ꯂꯩꯐꯝ ꯑꯃ ꯊꯝꯕꯤꯔꯝꯕ ꯄꯥꯝꯃꯤ ꯑꯩꯗꯤ ꯁꯤꯒꯤ ꯌꯨꯝꯁꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯌꯥꯔꯅꯤꯅ ꯈꯜꯂꯨꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯃꯈꯣꯏ ꯂꯩꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯌꯥꯝ ꯊꯨꯅꯅꯦ ꯌꯣꯟꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯑꯐꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯕ ꯃꯐꯝ ꯑꯃꯗꯅꯦ ꯃꯈꯣꯏꯕꯨ ꯊꯝꯕꯤꯔꯝꯕꯩ ꯄꯥꯝꯃꯤ ꯁꯥꯟꯇꯤꯅ ꯗꯗꯥ ꯍꯣꯏ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯁꯤꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯃ ꯑꯩꯈꯣꯏꯅ ꯂꯩꯗ꯭ꯔꯤꯐꯥꯎ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯁꯨ ꯌꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯐꯥꯎꯗꯤꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯈꯤꯁꯦ ꯌꯨꯝꯁꯦ ꯃꯤꯅ ꯂꯧꯈ꯭ꯔꯀꯥꯟꯗ ꯑꯗꯨꯒꯤ ꯁꯦꯟꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯂꯝ ꯑꯃ ꯂꯩꯖꯦꯕ ꯑꯗꯨ ꯅꯠꯇꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩꯕ ꯁꯦꯟ ꯈꯔꯁꯤꯅꯅꯦ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯏꯗ ꯗꯗꯥ ꯖꯣꯏꯅ ꯁꯥꯟꯇꯤ ꯅꯪꯅ ꯍꯥꯏꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯋꯥꯁꯨ ꯋꯥꯅ ꯁꯤꯒꯤ ꯌꯨꯝꯁꯦ ꯌꯣꯟꯗ꯭ꯔꯤꯐꯥꯎꯗꯤꯅꯦ ꯑꯩꯈꯣꯏꯁꯦ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯣꯏ ꯐꯔꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯑꯁꯨꯝꯅ ꯖꯣꯏꯅ ꯁꯥꯟꯇꯤꯕꯨ ꯇꯨꯝꯅꯕ ꯊꯦꯝꯃꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯤꯗꯤ ꯇꯨꯝꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯏ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯏꯃꯨꯡ ꯑꯗꯨꯗ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ ꯖꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯅꯥꯅ ꯆꯠꯄꯒꯤ ꯃꯈꯣꯟꯅꯣꯅꯦ ꯇꯥꯔꯤꯁꯤꯕꯣ ꯀꯩꯅꯣꯗ ꯊꯦꯡꯉꯦꯗ ꯔꯣꯃꯦꯟ ꯑꯣꯏꯖꯔꯝꯃꯤ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯕꯨ ꯇꯧꯔꯖꯥꯔꯣ ꯑꯁ ꯁꯤꯗꯤ ꯑꯝꯇ ꯍꯧꯒꯠꯂꯒ ꯌꯦꯡꯒꯦꯁꯦ ꯖꯣꯏ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯔꯣꯃꯦꯟ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯌꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣꯗ ꯈꯣꯡꯅ ꯆꯠꯄꯒꯤ ꯃꯈꯣꯟꯗꯣ ꯁ꯭ꯋꯥꯏꯗꯅꯤꯗ ꯃꯄꯥꯟꯗ ꯃꯪꯒꯣꯟꯗ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯧꯋꯤꯗ ꯑꯁ ꯁꯤꯗꯤ ꯃꯪꯒꯣꯟꯗ ꯑꯣꯏꯅ ꯊꯣꯛꯏꯁꯦ ꯑꯁꯨꯝꯅ ꯖꯣꯏ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯪꯒꯣꯟꯗ ꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣꯗ ꯁꯤꯗꯗꯤ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦꯅ ꯀꯩꯅꯣ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯕ ꯃꯐꯝꯁꯤꯗ ꯈꯣꯡꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯏꯁꯤꯕꯨ ꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯔꯣꯃꯦꯟꯗꯨꯕꯨ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈ꯭ꯔꯖꯥꯔ ꯑꯩꯕꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯒ ꯆꯦꯛ ꯇꯧꯕꯅ ꯐꯗꯣꯏꯖꯥꯔꯅꯦ ꯃꯁꯤꯗꯤ ꯃꯥꯒꯤ ꯔꯨꯝꯗ ꯑꯝꯇ ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯉꯨꯈꯤꯁꯦ ꯑꯁꯨꯝꯅ ꯖꯣꯏ ꯔꯣꯃꯦꯟꯒꯤ ꯀꯥꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯣꯃꯦꯟ ꯔꯣꯃꯦꯟ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯔꯣꯃꯦꯟ ꯁꯦꯝꯃꯦ ꯑꯃꯨꯛ ꯊꯧꯒꯠꯂꯁꯦ ꯕꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯁꯦ ꯃꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯃꯦꯟꯗꯤ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯖꯣꯏ ꯃꯁꯥꯗꯨ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯁꯨꯝ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯊꯣꯡꯁꯤꯅ ꯀꯅꯥꯅ ꯍꯥꯡꯉꯤꯕ ꯑꯗꯨꯒ ꯔꯣꯃꯦꯟꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯇꯧꯏꯁꯦ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯍꯥꯏ ꯔꯣꯃꯦꯟ ꯑꯣ ꯔꯣꯃꯦꯟ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯁꯨꯝꯅ ꯖꯣꯏꯅ ꯀꯧꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯤꯔꯝꯃꯤ
ꯑꯗꯨꯒ ꯁꯥꯟꯇꯤꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯖꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯁꯥꯟꯇꯤ, ꯁꯥꯟꯇꯤ, ꯁꯦꯝ ꯌꯥꯝ ꯇꯧꯒꯜꯂꯣ. ꯁꯥꯟꯇꯤꯅ, ꯑꯁ ꯀꯩꯅꯣꯕ ꯗꯗꯥ, ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯇꯨꯝꯕ ꯌꯥꯔꯦꯅ ꯇꯧꯔꯒ ꯅꯪꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣꯁꯦ. ꯖꯣꯏꯅ, ꯑꯁ ꯔꯣꯃꯦꯟꯗꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯃꯥꯒꯤ ꯀꯥꯗ. ꯁꯥꯟꯇꯤꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯗꯨꯗꯤ? ꯑꯁ. ꯖꯣꯏꯅ, ꯁꯦꯕ ꯃꯤꯠꯇꯣ ꯑꯝꯇ ꯁꯤꯡꯉꯨ ꯍꯥꯏꯕꯅꯤ. ꯃꯤꯠꯇꯣ ꯑꯝꯇ ꯁꯤꯡꯉꯣꯕ, ꯔꯣꯃꯦꯟꯗꯣ ꯀꯥꯏ ꯌꯧꯒꯨꯝꯅꯣ ꯈꯪꯗ꯭ꯔꯦꯕ, ꯑꯝꯇ ꯊꯤꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ. ꯁꯥꯟꯇꯤꯅ, ꯍꯣꯏ ꯊꯤꯁꯤꯁꯦ.